Hi guys, so welcome back to another video. Ngasi video sina mamangda adum hoi ni budi gap lere ai do thaba khar chin maga dei ngarang na yok sang ho numit ke dum khar chin lure aduna nongmani ni gap lere ga su na hangi like according to the day you were born har ba video dugi part 3 har ga last but not the least ko adum ke hani Friday and Saturday popi bachili now singi da makta ngasi gi reading se tawdoi ne ado ngasi gi reading si su dum general reading oi gani aduna mi khudima personally resonate tawgani habdi leite aduna general oiba advising adum lotion biro ado intro da matam yam kanna law se khoidum Friday gi hana hour se reading se. So without further ado, let's get into the video. So ahanbada akoi Friday popi bachiri now singi men tarot card energy card sida leijare ko ado Friday gi hana akoi card cha pick tawba horse like Friday ki past present future advice and then personality na chingba sing ko Friday popi bachiri now singi damakta yengase akoi leike habado 5 of cups, Nine of Swords, Knight of Swords, Six of Swords reverse, the personality ko na Queen of Coins. Koi Friday pagpibay now singi na magtamen card sing like from matunda koi hozik energy card amok draw tower se ko. Flight, seeking good, and then energy card siya mag-hapchage. Openings. Okay, so Friday pagpibay now singi koi card sing se piktawal oizare ado hour se reading se Friday gi damagta. First of all, ako'y personality dagi horse ko. So sige ahan card na Friday pagpibay now singi personality describe tawdoy niya buko. The personality gani ang pamatamda Friday pagpibay now sing se isagi priorities hay tare ko isagi dum life ta any priority thama matamda isagi self advantages o iba personality tabak ta hena prioritization pi buko. Self advantages o iba tabak hayagadi any tabak ama term da isada kanagadaba isada mahi khara phanggadaba or isada afaba oigadaba mafam or matamda priority pibado oyebako habdi mayam apan mathaba ama tawminaraga su isagi kanagadaba safe side ama hana yengbado adumaina yam tawgale aduga life ta relationship gumba family gumba sina second da thamaga isagi career gumba isagi adum self growth gumba sigumba sina first ta oina thamebako because isagi wakalda habdi Friday pagpiriba missing se isagi wakalda isa matik charagadi isagi surrounding na lariba khudimak matik charkani haibagi wakalon nama layebako aduna ai hana mi oidaba yade or isa hana matik chadaba yade haibagi mong oramba yai or isa mangdanaba or isa da kaidanaba oiba yai any situation amada every thabak acho important oiba mayam lay taragasu ko isagi afaba isagi thabak kumba isagi kanagadaba thabak ta hana prioritization piba sigumba se khar tawgalebako aduga sigi card chingi matugina Friday pagpibay now sing se paisa nungsagi field da su haidi hauzik paisa paiba paidaba aduga mana tongana thamgraga future da di isa se paisa paidaba yade or isa se kay haini like nungai na leitaba yade life se enjoy taraga hingdaba yade haibagi kay haini isa da willpower gumba ama adum cheleba ko hauzik se aduna hauzik hotnadaba dona kana maram thamaga future da ai nungai taba yade future da ai nungai na hingdaba yade haibagi willpower ma deposit tawbagi mong uyiba ko. Furthermore, sige card sige matungina isana adum isagi oiba job kumba isagi personal self growth kumba isagi hoi kitang selfish oiri kanda haitare ko selfish oiba se maram dadi yam phai maram di isagi kana ba hana yenggadabne ba ni situation khudimukta jam chumme ba ko sige wakalon sibudia adubu isagi khanjari ba wakalon haidi hana isagi phana ba hotna jaba isagi mamai chumna ba hotna jaba sida isagi adum relationship kumba dagi personal kai haini bonding gumba adum kai khiba mayam di leikhre ba ko pass adu taragasu hause dum isa je life ta lepa leitana move forward tawri aduga life se dum future da ai nungai ta ba yade habagi goal ama set taraga dum chatli na hae ba ko hauzik nungai te habagi wan ta bida future da ai aning apa ma mayam se achieve taw da ba yade habagi wakhalon ama possess taw ba do ko amai tawe coming to the past present and future cards past
Friday pokpiba ichil inausingse past adum disappointed oirakpa haibdi past yam happy oirakpa mi ama kashu oirakte isana ningjarubaga mina tawthorakpaga yam khetnabagumba isana yam thajaruba mina isagi trust manghanbagumba adagi isada betray tarambagumba or mi amada isana high expectation thamuraga miduna tawthorakpa reality duga yam khetnabadagi isana ningba kaibagumba adugumba myama laikhre past se ko adagi isana pamjaba aningba khara adum phangdabane helakpa haidi ningjabaga thungakpaga se ningjabana da helaga lakpa thungakpadi masing kya yamdaba ko aduna past se despite of money ko haidi paisa nungsagi wa natabida isana aningba pambase thungbada kitang warakpa ningjabadi myama leiraga thungakpadi kitang khak thungakpa adugumba khara dum thengnare habase card china describe taweba ko makha tarakpa oina sigi 5 of cups ariba card chigi matungina past se isaje pendaba nungai tabana feel taraga laktaraga su adum rough journey myam do nungai taba pendaba myam do adu dum fight taraga la eba haidi sana keshu past se pendaba nungai taba myam le na life to give up tawge gumba keshu khalakte ba ko ai future da nungai rakani ai future da phabo rakani na adum past da nungai taba myam do dum counter taraga lakhi na haeba ko second the present ge ba card thole is the 9 of swords ko hojiki 9 of swords ai ba card chi matungina asagi personality sina so hai gi bagi matungina Friday bok be bachili now si senga sai thaba ma taw matam da isagi phagada ba safe side yengjaba isagi kana gada ma mafam yengjaba isada mangja gada bo argadi second priority thamba isagi aphaba na hana first priority thamba adumaya taw basida isagi aina di yam aphaba mayama tanshin mangamba knowledge tanshin mani khangde lan tum tanshin mani khangde adumaya tanshin ma mayama laikhre ba ko adubu isagi akoibada lariba misingsinadi isaje puk phatte haibagi mongda isada nungshibagumba or isada aphaba isagi damakta aphaba tawbirakpa mise kya ka haina isagi akoibada leiteba ko haidi Friday bokpe bachili now singse mina normally visualize taw matamda madi mabuk khar lubani or madi masagi ta khanbani haibagi mongda visualize taweba aduna isana phana aphaba taw taraga su mina isagi aphaba tawjabado masing thabi dabida isana kainoma soiba jaga do ina yenga yenga ngangakpagumba kwa adagi isana kitang aphaba ma tankhatkiba matamda aphaba do tankhatpada henna motivate tobi mai muta kalak khamanba yengjanbana henba aduga mami mi ama isagi surrounding da leiba ko haidi samsamna harabada isabu motivate tobigadaba isagi damakte lepigadaba isada supportive oibigadaba mi di kya thojokna leite aduga isabu chingthage na ngaiba isagi maramda ngangnage na leiba mi di mi ama leiba isagi surrounding da ko aduna presence da like isana phaina khanjaba isana chumme na khanjaba lambi do chatpiyu mina ngang sakpada kya ka haina thausabiru no have advice se card gi phange ba ko makha tar point na ko future gi card la is the knight of swords ko so knight of swords hai ba card gi matungina isana hosta so hai gre Friday bok pe bachili now sing se future da di nungai ta bya de future da di settle oi da bya de future da di life se enjoy taraga hin da bya de ai aning ma pa ma myam se future da di achieve taw da bya de hai bigi goal do dum soft corner ama do itaraga so adum itaraga so khallaga leigal lebo ko Friday bok pe bachili now sing se aduna nga sagi sana goal do wakhau ta tang khallaga di ishorna ekta nangi goal myam se thungjaruro na khadwak te dinate na ko aduna hotna bam di changi na ko aduna Friday bok pe bachili now sing se isana sagi sagi ningjari ba apamba future gi shape haibidi mi magi goal ga mi magi goal ma na de na ko aduna sana ningjari ba future da shi tawge na khanjari ba sing se ningba thungna na bagi damak to ko isa gi site gi kanna hotna bi ba effort dedication ga loina hotna bi ba matang na matam na risk lo da ba ya da matam na risk adum lo bi ba impatient oi bi da ba ko khantharaga thabak to bi ba planning taraga thabak to bi ba duga matang na matam na risk lo ba matang na matam na planning taraga thabak to ba dumai taraga isana hard work and dedication na thadaraga di futures da di sagi damak ta good openings me amalak good opportunities me amalak ba isagi aning mapa mase loina mak natraga su khram khai dam thungba ngamba adugumba dam futures the bright future gi vision se dum lei ba leitaba na te ba ko tawbadabu isagi effort ki makhadi pole haidi ai tungda mai pak taba yade na khalaga kem hotna dragadi kamaina mai pak lakani na tradana isana fazna bo hotna biragadi isagi aning ba pa masing se isagi hotna zaman dugi matungina dum phangak pa yaba gi vision di dum pi hai ne ba ko so advice card the 6 of swords reverse sigi card china Friday bok pe ba chili now sing se past time hold taraga legan magi mong uye haidi for example past relationship leramba mi amagi memories adum isada linger taraga leiba memories ko mase kya ka haina phat kauthok pangam ganda ba adagi isana once attachment legi ba mar mapang oiro relationship oiro isana dum ningjangaga legan bagumba dagi mi amana aphaba tarakhiba phattaba tarakhiba se past ta tawgiba sing se dum khallaga legan bagumba life se past na yamba leiba dum focus taraga haidi isagi present and future da focus to bai muta past ki na dum khallaga khar legan bai mong na tawe ba ko aduna hoi life habse past yaudradi yabde te do past ji past ne haugrabani isana semdoke su yaroi ba ko aduna past ta laikhiba mafam past ta laikhiba mi past ta laikhiba thongdok singda
henna focus pi bai mohta isagi hojik thoiba present isagi lakadaba future de henna focus pi biragadi life se am henna phabo oirakani habe advice se card tagi phangine bako aduna pass haise leitabadi adamate du pass thokiba khudimak se tuoinaramaga lawba yabe advice lawsalaga present da phabo oinaba work to you future da phabo oinaba work to you habe advice Friday book pi bai chili now singi damakta phange bako makha tarpo ina khoi energy card phangi energy card da flight ko first of all energy card china kai describe tauge hamatamda Friday book pi bai chili now sing se yamna creative oiba isagi talent leiba adagi any problem am tholapa matamda isabu save tawjana ba adum lambi leijaba ko adagi dum isagi oiba tawba yaba creative oiba ideas myama adum masana adum haidi life se struggle myam thainaraga su struggle myam do counter tawba ngamna ba problem sing dugi solution ko adum pigal lebo ko life da duna isagi haija sing jaba myam sizinaraga life se na advance tawnaba life se na chawkhatnaba hotna biu tuminna leithokpi ganu future da phabo oina na bo hotna biu have advice energy card tagi phangine bako mathangda seeking good ko so sigi card chi matungina Friday bok pe ba chiri now sing se thaba ma taw matamna negative side tem yengal le nga haidi any thaba ma taram dai da thabak to gi aphaba positive side yeng dikanda si thabak se tardi si mangjarak pe yai ko si thabak se tardi si phatlak tabi yai ko si soyak pe yai ko habize yam yengal le ko do hoi negative hana yeng ba se phadi phai isada akai ba soi badila oidoini isagi damuta phaba safe side yeng jaine bako tawbatabu life ta mai pake prosper tawge haragadi risk low ba khar darkar oye ba aduna thabak ama taramna da negative side analyze tawdrikana positive side hana analyze tawba tambiyo haiba advice se phange bako last but not the least opening sariba energy card che thole so si opening sariba energy card ki matungina Friday bokpe ba chili now sing se sigi future da dum apha openings isagi lambi da ko isagi ano doors open tawkadaba isagi damakta dum apha opportunities lakadaba lei aduna hotna ba lepi ganu isagi hotna zaman gi mahidi phangani habase sigi card na so vision pe ne because life na dum opening se pier kadawre ba ko so Friday bokpe ba chili now sing damakta reading se matang soida lotion jarage shidagi lawba ya ba general advice lotion biraga matang reading amu ai minarse mathang akhoi chathajariba series sigi aroiba ko last but not the least Saturday pokpi bechili now singi damakta reading se la ado Saturday pokpi ba singi damakta akhoi past present future advice and then personality aduga nakanda adum energy card na chingba dum supplement tawjarake ado Friday Saturday pokpi bechili now singi damakta card se pick tawba horse ama yaukre swaida okay pass Four of Swords, present Queen of Swords reverse, future the Eight of Pentacles, advice the Seven of Swords, aduga personality card amu draw tawjarage Eight of Cups. So personality card che leraba matungda khoi energy card amu pick tarse Saturday pokpi bechili now singi damakta ko you and your loved ones are safe. Be bold and make the first move. Your hard work is paying off. So sumaina leire Saturday pokpi bechili now singi damakta card che ko ado hour se si energy card dum paithok leire se hapagi ko so yengase card singchina kari hainingino habado Saturday pokpi bechili now singi damakta hour se video se so ahanmada khoi Saturday pokpi bechili now singi damakta personality hana yengase ko personality the Eight of Cups sariba card che thole so sigi Eight of Cups sariba card gi matungina Saturday pokpi bechili now singse kidang like negative side hana haijar age ko negative side ni yek pamatamda egoistic oiba stubborn oiba ko egoistic oiba in the sense that mina karyamnar adi aina so hena karyamna ni aingonda phar agadi aina so hena phani adagi aingonda usilatradi aina hena usitloi kaina adumaina adum anam tanbagumba ko adagi thabak ama taw matamda isagi ego gumba isagi kay haini attitude gumba sina hekta mang tharakpagumba sigumba se hek tawgalle habidi adum wa machada phalauna saugan bagumba adagi isagi
adum reputation hurt tawba yaba mafamdadi thina mukpagumba adagi kai haini habdi isagi reputation sokpa yaba thaba ma hek thorapa matamda aigi reputation jidagi hena luba leite habagi mongda chapyungna lepagumba adumaina adum hoi good way or bad way isagi ego gumba attitude gumba sna hekta mang thagaleba ko adagi wa macha macha da frustrative oiba adagi adum stubborn oiba aidi situation amada aina ngamdradi yade habai marei se he yetpagumba se tawgaleba yasu yaroi daba jaga da su marei sanbagumba adugumba se kharadi tawgalle good side yeng pa matamda eight of cups hariba card chi matungina ko Saturday pakpi bai chili now sing se pukchel chawba adagi migi mateng pangbagumba sigumba su adum thawna phai habdi adum isana mateng pangba yaba jaga da leiba migi di dum angam mateng pangge na khanba adagi most of the people born in Saturday hoi mi loinamak tadi nate but most of the people introverted oi bagi mong na di toraga isagi nakna na loinariba or yana na loinariba mi singdadi aduki matik comfortable oiba aduki matik open oiba kwa aduduga nauna mi ama thainarapa nauna mi ama loinarapdadi yam introverted oiba mong da dum behave tawba adagi mi na yengba matamda sak yam takhatpa male sak yam kakpa male habigi mong da visualize tawba kwa aduga loina tinaraga naknarakandadi dum aduki matik close ocean mamuk adugi matik open oiba nungaiba adugumba type of behavior chele aduga wakhal losing haidi intellectual knowledge kumba haidi like laishu gumba wana tana kwa adugumba like laishu ga related natabida isage na clever minded oiba do ko haidi thaba mataw matamda adum sing hai sing na tawba isage kana ba yeng ba haiba adugumba timidity haigadra wise oiba haigadra adugumba character khara sudum possess taweba ko personality ga ni yeng pa matamda Saturday pokpi bechuli now sing se ko so sina personality gi laikhrama matungda hojik past present future rom dala ase first of all past the four of swords ko sigi four of swords hariba card chi matungina Saturday bokwe bai chili now singse past da hoi isagi oiba materialistic wants and needs ko habadi dum kaino aningba apamba da materialistic oiba do haidi firon mu pambo ro pachai bu pambo ro adugumba aningba apamba sidi dum khara thunga eba ko habadi hoi yam tina loina ma hita ningba pamba loi thunge haba natraga su isagi materialistic wants and needs kumba da di isagi aningba apamba se why by one means or another by hook or crook adum isagi aningba apamba se khara di thunge eba tawbatabu connection gumba haidi relationship gumba friendship gumba adugumba da di isagi aningba apamba da yam kaiba yam thengna khreba Saturday bokwe bai chuni now singse habidi isagi oiba physical wants and needs materialistic wants and needs kumba di aningba apamba se dum thungakpa khara laikhiba ko past da aduga isane am pamjana khanjaba misak amaga haidi relationship bonding gumba leramba adagi friendship connection gumba leramba stability gumba leramba di isana thajadaba way da am kai ki bai tare ko haidi relationship mak tawaraga su isana thajadaba mong da break up taw kiba gumba adagi friendship mak tawaraga su isana swan khaludaba mong da ending oi kiba gumba adugumba khara dum nei khreba ko past aduna materialistic wants and needs kyona dining ma thungba gumba khara dum nei ei tawbatabu emotional connection gumba emotional bonding gumba da dining ba kra thuak ko oide na haiba ko Saturday bokwe bai chili now singse aduga Saturday bokwe bai chili now singse past adum nungai taba haidi emotionally down oiba mentally and physically exhausted oiba adugumba moments me ama thengnagre du targas isa je strong oina adum lepaga la eba haidi kashu like thengnari ba face story ba me amna isa gi life the heart to honge isa gi life the life se lotion lage life se pain dre kaina adugumba khanbadi leite ba ko struggles kumba emotional war gumba me am thengna taraga su adum fight taraga strongly bounce back taraga adum la e na haeba ko mathang the queen of swords sari ba card reverse the thole e sisina hojik Saturday bokpi bai chili now singi present describe ta wene ba ko the Saturday bokpi bai chili now sing se hojik sam judgmental oi bagi mong du uye habidi isagi side ama reserve oina thambado ko habidi adum past ta thengna ki ba nungai taba mayam ni khangde or isana isagi standard se high oina set tawjarak pa ni khangde hojik se mi makta tinaraga su isaga wakhal chanaba haidi isaga kok chanaba mi atrai tinaroi kaina khanba adagi isana relationship anawam ta desire taraga su or relationship lai taraga su isagi dum tung koina chaminaba yagadaba try isagi standard set taraga standard to yogadaba mi oina loinarni kaina habagi wakhal ama da leiba dai mi na kainom tarak pa am judgmental oi ba isada habdi adumak haina isana mi do yam phatana yenge habdi natraga su mi na kainom tarak pa se isada dum kai hani mi do judge tawning ba phawba mi do nokna ningba or mi do da judge tawning ba phawba duguma wakhalon se amu phawre ba ko dum haidi handak marak sida ko aduduga hawik se isagi ego se hawik so dum yam fully isa je full of ego na feel taraga leibai tap ta tawe aduna mina wa ma harak pa se aingonda khatnaba or aingonda nungai taba aingonda singnaba ma haragadi aina so aina singnani haibagi attitude ama dum possess tar leibai tap ta tawe ba hawik se ko
ꯑꯗꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅ ꯄ꯭ꯔꯦꯖꯦꯟꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯌꯦ ꯄ꯭ꯔꯦꯖꯦꯟꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁꯁꯤꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯐ ꯍꯥꯏꯕꯁꯦ ꯃꯤ ꯌꯥꯅꯕ ꯆꯠꯀꯗꯕ ꯅꯠꯇꯦ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯏꯁꯥꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯖꯠꯖ ꯇꯧꯕ ꯑꯣꯔ ꯃꯤꯅ ꯈꯠꯅꯕ ꯍꯧꯔꯛꯏꯒ ꯌꯦꯡꯁꯤꯜꯂꯤꯒ ꯈꯣꯠꯂꯤꯒ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯖꯁꯃꯦꯟꯇꯦꯜ ꯑꯣꯏꯔꯒ ꯂꯩꯕꯩ ꯃꯍꯨꯠꯇ ꯏꯁꯥꯒꯤ ꯂꯥꯏꯐꯁꯦ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯇꯧꯅꯕ ꯍꯦꯟꯅ ꯄ꯭ꯔꯣꯁꯄꯔ ꯇꯧꯅꯕ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯑꯗꯨꯒꯨꯝꯕꯗ ꯍꯦꯟꯅ ꯀꯣꯛ ꯊꯥꯗꯕꯤꯌꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯥꯔꯠꯁꯤꯅ ꯑꯦꯗꯚꯥꯏꯁ ꯄꯤꯌꯦꯕꯀꯣ ꯃꯊꯪꯗ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯀꯥꯔꯠ ꯊꯣꯛꯂꯛꯑꯦ ꯁꯤꯗ ꯑꯩꯠ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯀꯣ ꯁꯤꯒꯤ ꯑꯩꯠ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯇꯔꯗꯦ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯐ꯭ꯌꯨꯆꯔꯗ ꯀꯣ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯀꯦꯔꯤꯌꯔ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔ ꯊꯨꯡꯒꯗꯕ ꯂꯩ ꯍꯥꯏꯕꯗꯤ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅ ꯍꯣꯏ ꯏꯁꯥꯅ ꯅꯤꯡꯖꯕ ꯑꯄꯥꯝꯕ ꯂꯣꯏꯅꯃꯛ ꯊꯨꯡꯗ꯭ꯔꯒꯁꯨ ꯀꯦꯔꯤꯌꯔꯁꯦ ꯁꯦꯇꯜ ꯑꯣꯏꯕꯒꯨꯝꯕ ꯂꯥꯏꯐꯁꯦ ꯀꯩ ꯍꯥꯏꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯨꯝꯕꯒꯤ ꯑꯗꯨꯝ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯉꯝꯃꯛꯄ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯋꯦꯜ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯑꯗꯨꯝ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯅ ꯃꯇꯨꯡ ꯏꯜꯂꯒ ꯍꯥꯏꯗꯤ ꯁꯦꯇꯔꯗꯦ ꯄꯣꯛꯄ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯁꯤ ꯂꯣꯏꯅꯃꯛ ꯇꯧꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯝ ꯍꯣꯠꯅꯕ ꯃꯤꯑꯣꯏ ꯈꯔꯗꯣꯀꯣ ꯍꯣꯠꯅꯖꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟ ꯐꯪꯕ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯗ꯭ꯔꯤꯝꯁ ꯈꯔ ꯏꯁꯥꯒꯤ ꯋꯤꯁꯦꯁ ꯈꯔ ꯑꯗꯨꯝ ꯐꯨꯜꯐꯤꯜ ꯇꯧꯕꯒꯨꯝꯕ ꯏꯁꯥꯅ ꯅꯤꯡꯖꯔꯛꯄ ꯑꯄꯥꯝꯕ ꯈꯔ ꯑꯗꯨꯝ ꯐꯪꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯒꯗꯧꯔꯤ ꯑꯗꯨꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯄ꯭ꯔꯦꯖꯦꯟꯁꯤꯗ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯈꯤꯕꯗꯣ ꯃꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯤꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯈꯣꯠꯄ ꯇꯧꯔ ꯂꯩꯕꯩ ꯃꯍꯨꯠꯇ ꯏꯁꯥꯒꯤ ꯏꯊꯧꯗ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯕ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯏꯁꯥꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯉꯁꯥꯏꯒꯤ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯕ ꯅꯤꯡꯖꯕ ꯈꯔ ꯋꯤꯁꯦꯁ ꯈꯔ ꯐꯨꯜꯐꯤꯜ ꯇꯧꯗꯕ ꯀꯦꯔꯤꯌꯔꯁꯦ ꯈꯔ ꯁꯦꯇꯜ ꯑꯣꯏꯒꯗꯧꯕꯩ ꯃꯑꯣꯡ ꯎꯕꯅꯤꯅ ꯁꯦꯇꯜ ꯑꯣꯏꯅꯅꯕ ꯏꯁꯥꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯍꯣꯠꯅꯕꯤꯔꯣ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯤꯅꯦꯕꯀꯣ ꯁꯣ ꯁꯨꯃꯥꯏꯅ ꯄꯤꯌꯦ ꯄꯥꯁ ꯄ꯭ꯔꯦꯖꯦꯟ ꯐ꯭ꯌꯨꯆꯔꯁꯦ ꯗꯦꯟ ꯑꯦꯗꯚꯥꯏꯁ ꯀꯥꯔꯠ ꯑꯃ ꯊꯣꯛꯂꯛꯑꯦ ꯁꯤꯗ ꯁꯦꯚꯦꯟ ꯑꯣꯐ ꯋꯥꯟꯁ ꯀꯣ ꯁꯦꯚꯦꯟ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯔꯠꯁꯤꯒꯤ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯣ ꯃꯤꯑꯣꯏ ꯑꯃꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯆꯩ ꯃꯌꯥꯝ ꯑꯃ ꯉꯥꯛꯊꯣꯛꯑꯒ ꯂꯩꯕꯩ ꯇꯥꯏꯞꯇ ꯇꯧꯕꯅꯦꯕꯀꯣ ꯁꯣ ꯁꯤꯁꯤꯅ ꯗꯦꯌꯔ ꯑꯥꯔ ꯑꯥꯏꯁ ꯑꯔꯥꯎꯟ ꯌꯨ ꯍꯥꯏꯀꯣ ꯁꯤꯁꯤꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯇꯔꯗे ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯏꯁꯥꯒꯤ ꯑꯀꯣꯏꯕꯗ ꯏꯁꯥꯗ ꯌꯦꯡꯁꯤꯟꯕ ꯏꯁꯥꯗ ꯀꯂꯛ ꯈꯝꯃꯟꯕꯅꯤ ꯈꯪꯗꯦ ꯑꯣꯔ ꯏꯁꯥꯅ ꯑꯐꯕ ꯑꯃ ꯑꯦꯆꯤꯞ ꯇꯧꯈꯤꯕꯗ ꯀꯂꯛꯄꯅꯤ ꯈꯪꯗꯦ ꯑꯣꯔ ꯏꯁꯥꯅ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯑꯃ ꯆꯪꯈꯤꯕꯗ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯏꯁꯥꯒꯤ ꯃꯥꯡꯗꯗꯤ ꯌꯥꯝꯅ ꯑꯐꯕ ꯁꯥꯕ ꯑꯗꯨꯒ ꯇꯨꯡꯗꯗꯤ ꯀꯂꯛ ꯈꯝꯃꯟꯕ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯝ ꯃꯔꯛ ꯃꯄꯥꯡ ꯑꯣꯏꯕ ꯌꯥꯏ ꯅꯛꯅ ꯂꯣꯏꯅꯕ ꯃꯤ ꯑꯣꯏꯕ ꯌꯥꯏ ꯔꯤꯂꯦꯇꯤꯚꯁ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯝ ꯑꯦꯅꯤ ꯀꯣ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩ ꯏꯁꯥꯗ ꯑꯗꯨꯝ ꯀꯂꯛ ꯈꯝꯃꯟꯕ ꯏꯁꯥꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗꯤ ꯁꯥꯔꯒ ꯀꯂꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯤ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯃꯇꯝꯗ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯕꯤꯌꯨ ꯍꯩꯅ ꯁꯤꯡꯅ ꯇꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯇꯥꯗ꯭ꯔꯤꯀꯥꯟꯗ ꯏꯁꯥꯒꯤ ꯑꯣꯟ ꯃꯥꯏꯟꯁꯦꯠꯇꯒꯤ ꯊꯣꯛꯂꯛꯄ ꯏꯁꯥꯒꯤ ꯑꯣꯟ ꯗꯤꯞ ꯊꯤꯡꯀꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯦꯗꯚꯥꯏꯁꯀꯨꯝꯕ ꯑꯗꯨꯝ ꯏꯁꯥꯅ ꯐꯣꯂꯣ ꯇꯧꯔꯒ ꯆꯠꯄꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯦꯕꯀꯣ ꯑꯗꯨꯃꯛ ꯍꯥꯏꯅ ꯃꯤꯅ ꯉꯥꯡꯕ ꯑꯝꯇ ꯂꯧꯔꯨꯅꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯕꯠ ꯑꯗꯨꯝ ꯂꯥꯏꯛ ꯁꯤꯆꯨꯋꯦꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯒ ꯆꯠꯄꯤꯌꯣꯕꯀꯣ ꯍꯥꯏꯗꯤ ꯁꯤꯅ ꯂꯧꯕ ꯌꯥꯕ ꯄꯣꯠꯅꯤ ꯁꯤꯅ ꯂꯧꯕ ꯌꯥꯗꯕ ꯄꯣꯠꯅꯤ ꯍꯥꯏꯕꯗꯣ ꯐꯤꯜꯇꯔ ꯇꯧꯔ ꯆꯠꯄꯤꯌꯣ ꯍꯥꯏꯕꯅꯦꯕꯀꯣ ꯃꯔꯝꯗꯤ ꯌꯦꯡꯁꯤꯟꯕ ꯃꯤꯁꯦ ꯑꯗꯨꯝ ꯃꯁꯤꯡ ꯋꯥꯠꯇꯦꯕꯀꯣ coming to the energy cards your dreams need a practical plan sida haireko so sigi card sigi matung ina saturday pokpe bai chali now sing say sagi future gi dreams am big oye dream acho acho myam lay sagi damak to ko aduna dreams se ningba thongge dreams se aphaba oi achieve tawge sagi goals myam se achieve tawge hargadi practical oina thabak tawa ma change aduna ai future da si tawda ba yade nungai ta ba yade adu tawda ba yade na khalaga thabak oina spa pang thoktragadi dreams to kamai fulfill tarakani natra aduna isana hojitag hona practical oiba hobiro isagi dreams ki damakta work tawba hobiro harinebako and then be bold and make the first move hojik se saturday pokpi ba chini now sing se anoba beginning ama changshin gadabagi maybe career maybe relationship maybe friendship ko anoba beginning ama changshin gadabagi ngairaga leiba male do hojik se isana ngairaga dum leibai mahutta isana first step to laraga isana first move to laraga beginning do changshin ba hoba yare habagi mo the card advice pi ne kai type of beginning oi no di khangde career oi bia relationship oi bia friendship oi bia ko do isana dum ngairaga leibai mahutta isana oina first move to laraga changshin ba hoba yare matam chare haina advice am pi bako energy card sina mathangda mo you and your loved ones are safe ko so saturday pokwe bai cheli now sing se isagi family gi damakta su yam khanba male isagi relationship or family or adugum bai damakta yam khanba male ado isa amadi isagi nakna loinariba isagi loved ones haragadi isagi family siblings adagi isagi partner bo oro friends bo aduguma mayam da loinamak safe oi aduna moigi damakta hoi waga dabani responsible oigadabni but isagi ahenba thabak prioritization su adum thambiyu hayebako last but not the least your hard work is paying off so saturday pokpi bai chini now singi damakta hoste so haijagre future da aning mapa makra isana hotna jabagi matungina fulfill tawba yaba career gi term da settle work pa yabagi vision da leibanina isagi hard work to so dana maki mahi chani duna hard work se hojita gi hona thada bi ba hobiro habise card china vision pi ne bako hoisu do mahi chaba khakra horbi ai and future da su hen aphabo ina na moi nam da hard work se lepi ganu habe advice se card gi phangi
reading gi oina Saturday gi su sida loijare ado chathajari ba series gi video su ngasi gi sina aroi ba oirage aduga mathangi atopa topic tang video samjar age. So according to the day you were born in bring ba ichili now singi damakta video se matang swaida loishinjarage. Thank you for watching my video. Stay tuned for more. Bye bye.